Lomi Singna Tainariba Ising Laitabagi Awaba Koknaba Langakna Hotnaragani Haina Chief Minister Nongthombam Birena Phongdokre. Manipur Sungasi Humbudrarak Suba Ban Mahotsav Pangthokre Imphaldagi Churachandpur Singhat Amadi Behang Chatpagi Lambi Asi South East Asia Chatnabagi Ani Shubarut Oina Semlagani Haina Chief Minister na Hairi. Delhi da Kuina Camp Tauduna Lairuba Minister MLA Singh Imphal Thoknarakre Aphaba Lengak Lehanabagidama Khanaba Chatlubani Khatnaba Chatlubanate Haina Minister Bishwajit na Phongdokre. Miyamgi awaba thausadana phammunaduna leiriba Manipur lengak asi muthatnaba center gi attention draw tawragani haina CPI gi National Executive Member Dr. Moirangthem Narana phongdorakli. Amasung leibak sinbatuna pangthoknabagum ngasi Manipur dasu violence in healthcare haiba theme da Doctors Day gi thauram pangthokre. Mayam Bukhurum Zari, Adom ne Briefs Impact News ni ay rina thingu zamna hauzi pungjas faw bugi maru e pausing mayam da pizari. Manipur ki tampak lamdamda nong taba watpana maram oiraga lau singu tawbada isingi awatpa lairiba si koknaba amadi lenga ki oiba thaurang paikhatnaba ngasi Chief Minister Nongthombam Birena lamsang constituency gi lawfam kharada hakthengna chatuna yengshinkhre loinana ising leiba mafam sing identify tawraga pam yenthokuna lau uba yana bhotnaragani haina Chief Minister na phongdokre. Yengsin Khongchat Aduda, Minor Irrigation Department amasung Water Resource Department ki makok thongba official sing amadi Lamsang constituency ki MLA S Rajen Su Sarukyaki Chief Minister na luchingba team aduna minor irrigation na saba ithai lokhong gi maru oiba mafam sing maru oina Maklang gi dam Tauthong Maning Laikai gi canal Lambal gi dam amasung Khongampat ki lau uba yaba mafam sing yengshin ki Lambal gi dam yengshinba loirba matung Chief Minister na paumi singda phongdorakpada nong taba watpana maram oiraga laumi singna ikangi awaba mayoknare cabinet mifam pangthoktuna laumi singna thengnariba isingi awaba koknaba lengaki maikaidagi paikhatpa yaba thabak paikhatnaba hotnaragani amadi hybrid ki faudi sing laumi singda pithanaba su khanagani karigumba ikang thoktuna khudong chadaba mayoknarabadi center dagi lauthaba yaba lauthanaba su lengakna hotnagani hargidamak oinadi awatpa leheloi haina su phongdoki. Low Ubaya Bazaga, Karakra, Sugumba Dam, Jakra the lady, Sidagina Piba, Adagi Turiel, the Sing Labors in China, Hujapuma, Mangam Kadameting, Water Resource, MI, Agriculture, Loipuna, Adako Hujiki when a decoy pumping set Lairaga, Anaganapa, Turian Gumba, Lokong, Gumba, Sing Labor Dam, Gumadagi, Labuk Hada Nabagido, Maduda Hana priority pig. Hujiki, normal, Fodi, Regadi, Matam Sang Sanga the Mina, problem with any Aduga, hybrid Kumba, hybrid Kumba, Kedan duration Katinba, Adugumbagi, Fodishing Habado, Agriculture Department Madu Gidam ready lay on a high version Zikarianga, Tauge Aduga, Tangai Fadana, Nong Sina Suda Magdarak than Amdraga, the drought state in October Center to Gikarigate, we are being cabinet Pamaga, Adugi state person who sings in Gena. Pam said sing Lomi sing the Piduna Ishing Fanghankre, Nong Tadavana Maram Oiraga, Low Panba Yadraba, Moirang Kendrigi Manung Chana Lariba, Kwakta, Gram Panchayat ki. Marong Low Local da Low Paricha Magi Mathakta Low Panba Yanaba Moirang Kendra Progressive Front ki founder su oiriba social worker Sri Thongam Santi amasung Moirang Kendra Progressive Front ki Thomi Kaya Marunga Loinana Local Asigi Lomi Sing Angamba Mating Oinaba water pump shed amasung pipe kaya pithaduna Turel dagi ising chingduna ising fanghankre. Imphal dagi Churachandpur Singhat amadi Behang Chatpagi lambi asi Ekis policy ki makhada Southeast Asia fauduna chatnabagi ani shuba route oina semlagani haina Chief Minister Nongthombam Birena phongdokre wafam asing asi Churachandpur gi Peace Ground da pangthokiba humbudrarak suba bon mahotsav celebration da Chief Minister na phongdokibani
Manipur Forest Department na sinduna pangthokiba celebration aduda Chief Minister na makata na hai Tamenglong district tagi imung amagi miyoi ahum barak turel da Iraq na duna laikidaba adugi laihawriba machasingda laingaki mari lenaba department na lak taraga nithoi pinanaba thaurang loire amadi laihawriba angang taruk laingakna lemna lairik tamhallagani haina su phongdokhi Oza singda ina hai pang da yam harauna adugi system dum tawi aduna ngasi su adi isa si sa ka mayam la yuse masidai da ina appeal tawningi maru ina school gi authority school campus da oiro amma da oiro thaba matam da school campus da oira ga moi maming amma thabi ba moi na care ta honda mamam say simple sida usi utharam me sikana na care ta wone yes I am very happy that KSO has openly come out that they will take care of it. But even then, I know city secretariat ki police officers kopko ka ihar mabne nungti ki hata ama da police ama assign daw hata ama masi hata sina sigi uthare mapam se nang na si hata je kya to bodaw then rotation da hata ki police person ma kya to ro ni udu hingni hari Thauramadu saruk yakiva Forest Minister T.I. Shyamkumar Nahai Churachandpur district asi chingi lamdam oirasu upak nana yanthat khibana maram oiraga sabagi changwang khalakli maram aduna Churachandpur district asi asang amantana thanba amadi umang wamang ningthina leiba district ama ohengani haina phongdokhi Pamna koi state humai humi si asobi isu mani kai na koi ngasi pamma humai humi si kari gano habada koi bagi environment ji thogai do asobi isu mani to save it we all need to plant more trees and to save the environment only that we can control this government issue Manipur government ki side ki forest department ki side ki ai message bijari madudi forest department ki lamlagi south ko save tawbiyo hatbi gano amadi koi pachim khumjin bi gano sing thogai bi gano amadi uusing thabira kanda so Manipur ji ingna tapna laiba amadi koigi AC da ka laitaba pheng da ka bi state mo thoksi ha jona ai mayam da message bijari thank you Technopal district tasu more da laiba Eastern Science School campus ta ban mahotsav pangthoktuna uchara kaya thakre Thauramadu divisional forest officer Technopal forest division asinduna pangthokhibani Thobal amasung Kakching district tasu divisional forest officer Thobal na sinduna numit asi palan tawkre Thoram Singh adu Kakching district ki wabagai da laiba regional buffalo farm Thobal district ki oina Tekcham Khangabok part 3 gi Laikol KM Blooming Higher Secondary School amasung Lilong Mayai Laikai Idigar Lampak ta pangthopaga loinana uchara kaya thaki district ani adugi oina ban mahotsap ki mapung oiba Thoram adu Divisional Forest Officer Thobal na sinduna Khangaboki MMRC Unity Park ta pangthoki Aro nomaiching ani na su sinduna ngasi awaching Kobithabida ban mahotsap ki thauram pangthoki thauram aduda DFO Central Forest Division gi liching makhada Forest Management Volunteer na uchara lising mari rom thaki Delhi da matam kuina station tauduna lairuba Minister Thongam Bishwajit, Speaker Yumnam Khemchan, Deputy Speaker Kongkham Rovindro, MLA TI Setyabrata, MLA O Lukhoi, NPF ki MLA Kasim Washum, MLA Soibam Subhash Chandra, MLA Sapam Ranjan Amadi, MLA Ais Dingong asi Imphal Thungkre. Delhi da BJP ki center leader sing unaru raba adu khatnaba chatpan nate, afaba ama puraknaba chatpani haina Minister Thongam Bishwajit na phongdokre.
Imphal International Airport ta thungbaga paumi singi wahangi pakhum piraduna Minister Thongam Bishwajit Nahai Party gi manungda khetnaba ama lakliba asiga iroinana miyamda lengak asigi matangda wakhal ama lakliba asigi waroishin ama puraknabagi pandamda National Party ama oina party asigi Central Leader singa khanaduna khananainaba chatpani haiki Khatnaba chatpanate athuba matamda center gi luchingba singna YL ama tawraklagani loinana hauzik leiriba wathok asigi positive oiba solution ama sungsoi soidana lakani haina Minister Thongam Bishwajit na phongdokhi No, confusion came later. That's all our creation. Ira amatho di masi any family da waro, I mean da waro. Si soin maki kanoma pi tholok paje. Tamane koi puna maki loriba koi gi di national party amo ibani na. Koi gi loriba puna maksing si settle tawina na bagi afabam purak na bagi chat pangak tani misai da khana bagi chat pam honat. Loriba koi wakan mananam bayai mananam da bayai loriba puna maksing si koi loriba mi oi bagi wakal gi adagi praja ge perception da tungan bam lai po si lakta na batuna lochen na ba amadi koi masen puna amata woina amuk fajana thabak si tawna bagi akhoi adai da punna magi aning ba apamba mot khena mayam da phongdo akanda yawayen ba si tawba tabani adugi positive da akhoi chalu bani positive solution lakani BJP की सेंट्रल लीडर सिंगा उनरुबदा NPF की MLA कसिम वशुम ना हाइकिबदा हाउसिंग स्टेट असिदा लेरिबा लेंगा असिदा इरांग लेते लोइनाना BJP ना अलायंस ओइना चटलिबा NPF कसु मखलमतगी प्रॉब्लम लेते BJP पार्टी की ओइबा वाफमनी अथुबा मतमदा वारोइशन अमा पुरकलगनी हाइबगी थाजबा लई स्टेट असिदा प्रेसिडेंट रूल लाकनी हाइना मियामना ngangnariba asigi पाउखुम पिरदुना MLA कसिम वसुम ना हाइकिबदा Center da lairiba luchingba singda public mandate ningthina khangi state asida PR lakpagi wafam leite haina sengdokhi Irang leite da BJP party ki manongi perani da alliance ki ama ki problems nate hojik phau da yam thuna si problem si imong khanap ni da tum thuna soft hog ni thajabale PR di lakwe ignore ga sender da su koi public mandate du khangdun leimni na si hek da PR thamni ase ai thajaba yam wale BJP moi party ki ne do ai khoi alliance ke oin sukri su bera leite sidi confidential na ma kri higher bra haji public da khangna de khoi am adum unabda my opinion tum no number 1 sida krisu hey within 2-3 days manong da tum solve already ngasi imphal da thunglakiba MLA Soibam Subhash Chandra na haikibada hauzik leiriba lengak asida BJP gi MLA gi marakta pendaba leiriba si hongdri pendabagi wafam asina lengak asigi luchingba hongbagi wafam di leite BJP na luchingba hauzik leiriba lengak asi tung koina chatnaba loinana MLA singi marakta leiriba pendaba sing asi athubada kokhanaba hotnabiyu haina center da leiriba luchingba singda taknarubani BJP की सेंटर दा लैरिबा लुचिंगबा भूपेंद्र गुप्ता GP नंदा अमदी अमित शाहगा उनदुना MLA सिंगी पेंदबा वाफम सिंगी मतांगदा हाइजबा लैख्रे सेंटर की लुचिंगबा सिंग असिनसु हौजिक लैरिबा लेंगाक असिगी मिनिस्टर MLA अमदी पार्टी की प्रेसिडेंट की वाफम सु ताख्रे लोइनना अथुबदा बोर्ड मीटिंग अमा फमलगा हप्ता अमगी मनुंगदा वारोइशन अमा लाकलगनी हाइना सोइबम सुभाष चंद्र न फोंदोखी Manipur Legislative Assembly की स्पीकर की ओइनदी महाक दिल्ली दा मचागी एडमिशन का मरी लेनना चटपनी हाइना पाउमी सिंह दा फोंदोरखी सेंटर की लीडर सिंह ना MLA अयामगी वाफम लोइन तारे मिनिस्टर सिंह की पार्टी की लीडर सिंह की अयाम लोइन कमेंट लौर मदुन मोय हजिक सिलतर थंगरे दुना भूपेंद्र यादव ना तारीख 2-3 सासिदा अमिसादा पोटो लांखलंगांदा बोर्ड फमगल लोइसलनी नगी सयोन सि सोइना मदुगी रिजल्ट मदि सोइना लागलगनी चेंज लीडरशिप की दी आई हायर रोय अदुगा BJP गवर्नमेंट दुम लेरनी सरकार से लीडरशिप की चेंज तब सेंट्रल लेवल का दौनी अखोई चेंज तौयु हाइबनती अखोई गवर्नमेंट जी स्टेबल होइना हाइदि सही मंगा सि मपुंग फाना चननबा अखोई हुजिक लेरिबा अखोई निंगब थुंगदि मयाम सि थुंगनबियु वइदना अदुमाइना अखोई सेंट्रल की लीडरशिप दai अखोई निंगाई तौजबनी स्टेट असिदा पालिबा लेंगाक असि मुथनबा सेंटर की अटेंशन ड्रो तौरगनी हाइना CPI की नेशनल एग्जीक्यूटिव मेंबर डॉक्टर मोइरांगथेम नाराना फोंदोरखली ngasi irabot bhavan da laiba party asigi office da pangthokiba paugi mifam amada narana makhata na hai state asida paliba lengak asi illegal oire leitabaga chapmanare prajagi yaifanaba lengak shashan tautre chahi amagi manungda July thadagi hauraga September October tha fauba
चेंग वाब थानी स्टेट असिदा हौजे कुमगी नोंग मरांग कायना तादबना मरम ओइरगा लौमी सिंगना लौ सिंगुबगी थबक चथबा यादबदगी प्रजा सिंग मिपाइनरे मसिगी मथक्ता नाफशागी मखादा फंगबा याबा चाकथोंग सिंग था कया फंगदबदगी अवाबसु मायोकनरी फिबम असिदा लेंगाक असिना प्रजा सिंगी करी अमता खंदना था अहुमलोम असि फम मुनदुना नुंगाइनदना लेथोकली असिगुम्बा लेंगाक असिदा लेंगाक असि लेबदा मतिक चाद्रे लेतबना पांखक फरे हाइखी भारत सरकार चेंग पीधरई प्रजादी चेंगसी फंगम थोप चांग चांग नाइन फंगबदु फंगबंगमदबसी ngасidi कम्युनिस्ट पार्टी ना तुमिना लेथोकपा चुमद्रेदना इशू से गवर्नर दा वकटनी मरमदी करिगिनो चीफ मिनिस्टर लेते फूड एंड कंज्यूमर अफेयर्स की इंचार्ज मंत्री लेते मणिपुर सिंगसी करम सरकार लेरिगे प्रजाद खंगद्रेबको लेरिब मोंग मरिन तादबसी मरकता नोंग चुदबगी इकंग मायोक नगदबगी लौ उब यादबगी प्रजा म्याम से कोक खुद हामनरब मतम अमदा फम मुनदना लेरिबसे याम चुमदे इट्स वेरी अनफॉर्चुनेट अदु मथक्ता लेरिब सरकार असि इलीगल गवर्नमेंट इने सेंगनारगदी करम गवर्नमेंट नो लेरिसिबु करमना कोलिएशन गवर्नमेंट अम ओइदोरिनो डिसमिस दिस इलीगल गवर्नमेंट अनोब फ्रेश मैंडेट अम लो प्रजा नराय पिजरक्सनु नत्रगदी सुमाइना गवर्नमेंट अम रन तौबि याब्रा ngasi hauduna hayeng fauba numit nini chupna chathagada capacity building and input distribution program on scientific cultivation of high yielding rice varieties and the rain-fed condition for doubling farmers income under NIG component ki thauram pangthokre thauram adu Imphal West ki KVK staff singna sinduna lamfel da leiba ICAR gi conference hall da pangthokibani Thauramadu Chief Case ki Warol Piraduna ICAR Indian Institute of Agricultural Biotechnology Ranchi Jharkhand ki Director Dr. Tilak R. Sharma Nahai Mahausa Napiba Nong Singki Fibam Namaram Oiraga Lomi Singda Lau Singu Bagi Tabakta Kudong Chadaba Kaya Tenarabasu Matam Gachunaba Scientific Oiba Lau Singu Bagi Pathap Sijinaduna Lomi Singi Fibam Hena Pagatnaba Tabakaya Ngasisu Leptana Paikalakli Asigumba lau pathap asing asina laumi singna khangba amadi thawai yaushinbagi tangai fadaba lei ngasigi thauram adugi saruk ama oina laumi singda chujak amadi padigi input sing yan thoki We have nearly 45% rain deficit, which is very alarming. Actually, the rains normally in northeast we get a good amount of rain in June also, but this year you can see there is almost a dry period and sowing has also been delayed. So this sort of erratic rain distribution is really costing too much. And the challenge with the scientists is to develop varieties which can do better even with the limited water resources. And also we need to develop varieties which can do well even under summer's conditions. As told that we have a variety which can be sown late, even if there is flood, it can still withstand the summer's water conditions. So that is our challenge, and our scientists are really working hard and developing varieties which are suiting to the needs of the farmers. Imphal East Lamlai Police Station ki manung chana leiba Nongren Mamang Laikai Sorok Matai da famba dukan amada local Tata truck registration number MN052055 na thomjilakpada Tata aduda tonglakpa mioi adu leikidre hairiba thaudok asi ngarang numidang wairam pung manga ga minute tara taba matamda thokibani leikidraba mioi adudi Nongreng Maning Laikai dagi Konsam Inaucha chahi taraga nipan apokpa ki kakani Tata truck aduna dukan adugi veranda gi tin da thombadagi tin aduna soktuna mioi adu leikidabani hairi Imphal Municipal Corporation ki Deputy Mayor Sujaka Faumai Masagi Anaba Amana Maram Oiraga Mahaki Deputy Mayor Famdagi Resignation Taujarage Haiduna Ngasi IMC gi Mayor El Lokeshoda Chepi Sinkre Cherola du Pishin Baloiraba Matungda Mahaki Mayumda Pangtokiba Paumi Singa Unabada Sujaka Faumai Nahai Mahak Masa Tushinba Amadagi Kwang Naduna Haukiba Tha Anirom Asi IMC gi Office da Chatpa Ngamdana Laki Loinana Mahakna Pham Asi Adumak Paishinduna Leishilaga IMC gi Thabak Thoram Singda Yauba Ngamdaba Asina IMC gi Chaukat Thorangi Thabakta Khumang Chausinba Ngamdabadagi Moral Ground da Pham Thadok Naba Warep Asi Laurakpani Haiki
ꯑꯗꯨꯒ ꯑꯩꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩ ꯍꯟꯗꯛ ꯃꯦ ꯊꯥꯗ ꯑꯩ ꯇꯨꯁꯟꯕꯗꯒꯤ ꯈ꯭ꯋꯥꯡꯁꯦ ꯁꯣꯛꯄ ꯈ꯭ꯋꯥꯡ ꯁꯣꯛꯄꯗꯤ ꯑꯩꯁꯦ ꯊꯥ ꯑꯅꯤꯃꯨꯛ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯦ ꯑꯃꯔꯣꯝ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯗꯤꯄꯨꯇꯤ ꯃꯦꯌꯔ ꯑꯣꯏꯅ ꯐꯝ ꯄꯥꯏꯖꯔꯒꯁꯨ ꯑꯩꯒ ꯈꯔ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯥꯀꯜ IMCꯒꯤ ꯗꯤꯄꯨꯇꯤ ꯃꯦꯌꯔ ꯁꯨꯖꯥꯀꯥ ꯐꯥꯎꯃꯩ ꯉꯁꯤ ꯐꯝ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯅ ꯆꯦ ꯄꯤꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯑꯌꯥꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ IMCꯒꯤ ꯃꯦꯌꯔ ꯑꯦꯜ ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯦꯜ ꯂꯣꯀꯦꯁꯣꯔꯅ ꯍꯥꯏ IMCꯒꯤ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨꯅ ꯃꯦꯌꯔꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯅꯣ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯃꯣꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ opposition kangpuna mahaki mathakta haujik sirakliba maralsing asi yumpham yaudabasingni maru oina siriba maralsing asigi manungda IMC gi area da parking pibagi wafam ama palliba asisu hengalakpana gari masing hengalakpa asinani loinana IMC councillor singi mifamsu chang naina kauri ngasigi paumi singa unaba aduda IMC gi ward number 14 15 16 17 18 amadi 22 gi councillor singsu sarukyakhi अखोगी इम्फाल म्युनिसिपल कॉर्पोरेशन की मेयर की मथक्ता अखोगी कांग्रेस ने बीजेपी ने एनपीपी ने पुल्लगा नो कॉन्फिडेंस थारइबा असी पार्टी की इनडिसिप्लिन होइबा मरमना मसे अखोगी नो कॉन्फिडेंस असी माइ पाकपगी आसादी खनबिरुन हाइना प्रजा मियामनो थमजनिनि मसागी सर्विस रिवॉल्वर पुथोक्तुना मिचम अहुम हाटकनी हाइना किहंदुना फुबा चैबगी मथक्ता लनाई गारी सिजिनदुना मिचम फादुना पुरुबदा चेनबा पुलिस पर्सनल अथुबा मतमदा चैराक पियु हाइदुना नागाराम दा वाकत मिफम फमख्रे नागाराम वुमेन सोसाइटी मैरा पाइबिना सिंदुना फमखिबा ngasi वाकत मिफम अदुगा मरी लेनना सोसाइटी असिगी सेक्रेटरी रिंधारिया जाजोना हाई लो एंड ऑर्डर ngaknaba leiba पुलिस की का हेनबा थौदोक असि हौखिबा जून की तारीख 29 की नुमिदांग पुंग निपालोम तारकपदा इम्फाल ईस्ट की नागाराम द leiba लिटिल क्लिनिक मनाक्ता थोखिबनी थौदोक असिदा चेनरीबा हेड कांस्टेबल एबी मैतई कौबा असि चिंगमैरोंग पुलिस आउटपोस्ट लेदुना लिटिल क्लिनिक ता अयाम्बा मतमदा ड्यूटी तादुना लेबनी लोइनना थौदोक अदुदा सोक्लबा मियोइसिंग अदुना नागाराम दगी पीटर कापाई केनेडी कापाई अमदी महाइमी जिमिकनी मरम असिना मणिपुर लेंगा की मरी लेनबा सिंगना मिचम मियामबु किहन खंगहनबदा चेनरीबा पुलिस पर्सनल असि अथुबा मतमदा थबक्तगी टर्मिनेशन तौबगा लोइनना सोक्लबा मियोइसिंग असिसु अथुबा मतमदा कॉम्पेंसेशन पीगदबनी हाइकी अखोने टीए मैते हुजी के हेड कांस्टेबल सिबो नागारे मूवमेंट सोसाइटी मेरा बाइबी सिंगना पामजबदी मा मॉडल क्राउन द मागी फम थादोकबा दरकार लेये हाइबदी माना आइन दु पाइबा हेरदे मा आइन पाइबा की मी अमा मिसक अमा ओइबगी दरकार लेते हाइबजे अखोइना थमजनिंगे अमसु कंसर्न डिपार्टमेंट अमसु हायर अथॉरिटी सिंगना सिकुंबा मी सिबो करमाइना प्रजा की सेवा तहनगदबनो आइन पाहनगदबनो राज्य सभा की MP KSIS भवानंदना महाकी लोकल एरिया डेवलपमेंट फंडगी लुपा लाख 50 हेना लौथोक्तुना इम्फाल ईस्ट की हराउरौदा तोंगान तोंगान थबकसिंग सेमगत सागतकनी हाइना लौथोक्लगा सेमद्रिबासी नुमित मंगानिगी मनुंगदा सेमबा हौद्रबदी खोंजंग कया चंगसिलगनी हाइना यूथ मॉडर्न क्लब हराउरौना खंगहलकली हिरमसिगी मतंगदा ngasi हराउरौदा पांगथोकिबा पाउमीसिंगा उनबा अमदा क्लब असिगी एडवाइजर NDJ नहाई हराउरौदा राज्य सभा की MP फंडगी तोंगान तोंगान बा थबक सेमगत सागतकनी हाइदुना सेल काइथोक्रे हाइबा वाफम अमा मीडियादा यावरकपदगी क्लब असिना थेंगनकी मदुदा हराउरौदा लुपा लाख 10 चंगबा एनिमल शेल्टर अमा सारगनी हाइदुना लुपा लाख 9 काइथोक्लमकी लोइनना अतोपा लाख 15 चंगबा कम्युनिटी पोन टूरिस्ट प्लेटफॉर्म अमदी पिगरी सेट न चिंगबा सागनी हाइदुना अतोपा लुपा लाख 19 गा लिसिंग हुबुद्रागा मंगा अमसु लौथोक्लंबा थेंगनकी मरम असिना हौजिक काइथोखिबा सेनफम असि ngasiदगी नुमित बगी मनुंगदा थबक हौदुना खुलगी मियामदा सिनगदबनी करिगुंबा क्लबना तालिबा वाकत असि थबकता ओंथोक्ट्रबदी मखल कयागी खोंजंग चंगसिलगनी हाइकी नाकालमरोमदा अवांग ngairangबमदा राज्य सभा की MP फंड की मखादा लुपा लाख 5 चंगना तौगदबा पुखरी अमा सेल काइथोक्पा लोइरगा ngasi इम्फाल वेस्ट की DC ना साइकुल की मफम अमदा होंगलगनी हाइना ऑर्डर अमा थोरकपा असि याबा ngamloi मरम असिना अथुबा मतमदा अवांग ngairangबम की तौबा हौगदबनी हाइना विलेज डेवलपमेंट कमिटी ngairangबम की सेक्रेटरी एन कुंजोना मखाताना फोंदोरखी
हौजौज अखोइना सेमगचरिबा पोसे सी विलेज डेवलपमेंट कमिटी हराउकना अरेबा अखोइगी खुलगी फनजांग तौरगा अखोइगी हाइबा खुमन मफम नसिदा लेबा खुमन हाइबा मफम नसिदा इको टूरिज्म पार्क अमका अखोइना हुजिक यामना कन्ना सेमगचरिबनी मसिगी असंगबा पैसा खुदिमक से अखोइ खुंगंग असिगी विलेज डेवलपमेंट कमिटीना अखोइ लेजबा फनना कनागुमबमदि गवर्नमेंट दगी सिकीम बु यावदना अखोइ सेमगचरिबनी अदुगा सिगी खुदोंग चाबसि लौरगा ngasagi MP फंदु लौथो अम्बोरम तारगदी लौथोइबा मिसिंग अदुसु मरि लेनाबा अथॉरिटीना गवर्नमेंटना थिगरपिदुना मखोइबा मतिक चाब सेरक पिबियु अदुगलना सेंगल खरे लौथो ए हाइदना सेंगल खरे हाइदना लौथोख्रिबा सेमफमजिंगदो निमि मंगानि मनुंग पुबिरो हाइजबन नाकलमरोमदा राज्य सभा की MP के एस भवानंदगी लोकल एरिया डेवलपमेंट फंड लाना सिजिनई हाइबगी मतंगदा पाउ फोंगलुबगीदमक MPSC की मियोई सिंगनी चिंगनबसिंगना इम्फाल टाइम्स पाउचेगी एडिटर रिंकू खुमुकचमदा किहन खांगलंबगी थवंगबु ऑल मणिपुर वर्किंग जर्नलिस्ट यूनियन आमजुगी चेरोल अमदा अवांग बथाकता यानिंगदब फोंगदोरकली हंदक हाइदोखिबा क्लास 10 की एग्जाम दा महिरुई सिंगी मार्किंग सिस्टम दा असोइबा लेतनबा ट्रांसपेरेंसी लेना थबक तौखी हाइना बोसेम की सेक्रेटरी डॉक्टर चिथुंग मेरी थॉमस न फोंगदोरकली ngasi nungthil babuparada laiba bosem gi office da paumi singa unabada Dr. Chithung Mary Thomas na hakibada pangthokiba exam asigi paukhum chi khudingmak re-evaluation tawgadabani haiba si feasible oide maramdi kanagumba paukhum chi gi matangda pendaba lairabadi exam result lauthoklaba matung numit 15 gi manungda yengba yagani haina bosem na ayaba piribani अमरोमदा महिरोई अमना मार्क हंथना फंगलबसु करिगुंबा री-स्क्रूटिनी की खुदोंग चाब लौब मतमदा मार्क वांखलकपा नत्रगा पोजीशन नेमलंबा महिरोई अमना पोजीशन वांखलकपा हाइबसी अफब खुदमनी हंदकी ओइनसु महिरोई चमापलगा मरफुतरा मरी री-स्क्रूटिनी तौबदा पोजीशन होल्डर सिंगी मरकता महिरोई मंगागी मार्किंग सिस्टम दा अहोंगबा लाकपा थेंगनै अदुगा कंपार्टमेंटल लाकपा महिरोई मरीना पास तौरमखी मसिदा थोइना अहोंगबा लैखिदे मसिना मरम ओइरगा बोशेमना अरानबा तौबा ओइना उबिगनु हाइरदुना मथंग चहीददी हेना ट्रांसपेरेंसी लैबा एग्जाम ओइना होटनगनी असोइबा लैरबदी चुमथोकपा हाइबासी बोसेमगी अपाम्बनी ओजासिंगी मरकता थौसादबा यावरबदी कुपना येंसिंदुना एक्शन लौबता नतना सब्जेक्ट एक्सपर्ट सिंग लौगनी हाइखी लोइनना बोसेमना असोइबा यावरकपदा महिरोई लूप अमदी मियामनसु मतेंग पांगबियु हाइनसु अपील तौखी लोइनमक चेकिंग तौबा हाइबसिदी feasible oide hena idi lawe this is not feasible because kanagumba pendaba leiragadi nasaigi re-evaluation tharakpa yai haibagi achauba adugi provision du aikoina pibanina there is no point of amuk hanna ko adugi pendaba leibasing khuding makto nasaigi aikoidi nasaigi period da do 15 days plus aikoina amuk changdo aga madu piriba manungsida pendaba makhaina thara abani hena aikoidi lawe aduna the rest to the question does not arise hena di thamne Village level child protection committee semba amadi masina tawgadaba mathau sing miyam da khanghanaba nongmagi oiba khana nainabagi mifam ama Thobal da pangthokre khana nainaba du district child protection unit Thobal na Manipur Alliance for Child Rights amasung child line Thobal ga khutsamnaraga pangthokibani khana nainaba adugi technical session da child line Thobal gi director oiriba Nonibala Narengbamna importance of formation of BLCPC Legal cum prohibition officer OIDB Rina Chanuna role of stakeholders in child protection haiba hiramda wangangduna miyamda wakhal tahanki matang swaisida break amalojagi break ki matungda Manipur lengakna lam koiba singi pukning chingsinnaba lupa lakh kaya changna takmu pat ki hubidokta leiba omba chingda semgat khiba Omba Nurathel Laikol Yengshin Binaba Laitabana Mapu Pantabagi Pibamda Lairakibagi report Amadi Manipur Amasung Malim Gitongan Tongan ba Ipau Sing Puduna Lakchege Impact News po meeting Tadu Labio. Nungairaba Mayam Mukana Taram Nokchuri Bulletin Sige Makataba Pau Miam the Pizari. Manipur Lengakna Lamkoiba Singi Pukning Chingsinaba Lupa Lakaya Changna Takmu Patki Hubidokta Laiba Omba Chingda Semgakiba Omba Nurathel Laikol Yengshin Binaba Laitabana Mapu Pandre Hiramasida Impact News की विष्णुपुर डिस्ट्रिक्ट की कॉरेस्पॉन्डेंट नरेश शगो सेमदगी पाउदम अमा
Manipur Malem the Masaktak Padanatana, Lamdam Masiki Puariga Tana Tanaba Yadraba Mari Lainariba, Tamu Patki, Hobidok Chingtak the Sangat Kiba, Umba Nuratel Laikol Maming Tangaire, Nakpi Shenbinaba Laitabananga City, Laikola Sigi Maraiba, Tamangam the Bigi Pim the lady, Laikola Sida Lakpa Lamkoi Singna, Toning Bata Taubana, Laikola Simapu Pandabaga Pankak Oire. Constance Akunju, Barabe could take you having a quay, you or so. Macomia party, quay stopped the so. But the kept the Mopra Yaw deliver. Yaw the Finacozo, high with them quite high. Well, I was in just one to we from that time be working when Tanam the Colossus and putting an area to be high. The quality high matam the day, Catawani. Like Toki can move to point to the way. Tamisamukanaguma, Yantamin, Father Kumdi Tambi away. Now Yanta the Mina Dum Sakai and Museum. Moist can tabak set to Pistakan. Loktak Patki Charuksu Oidiba Laikol Asida, Malemgi Lamkoiba Singi Puning Chinchanaba, Haiduna, Kumjali Singaniga Mapal, Amasung Tarada, Manipur Langaki Sentang Makada, Moirang Municipal Council Sangat Kibani, Madugi Matakta, India Government, Sorna Jayanti, Sahari Yosgar Yosnagi Makada, Center Government, Sada, Humpudara Manga, Aduga, Manipur Langakna, Sada Kun Mangagi Chelpam, Putoktuna, Hokibo Kumjali Singani Tara Marida, Amukhana, Nauna Sangat Pasulai Krabani, Matang Sida Panbay Yabana, Lupa Lakaya Tadaduna, Sangut Kiba Lenga ke Laikol Asida, Lakliba Longkoiba Singna, Toning Bata Taubada, Kananu Sing Tingbangam Dabagi, Awaba Ma Hojik, Mayuknaba Hore, Maru Oina, Plastic Cherang Yauna, Asa Athak Sa Kibagi, Poti Pokum Singna, Laikol Asiki Akoibada, Pungchai China, Laibada Natana, Loktak Pata, Thadari, Masina, Malim the Masak Takliba, Loktak Patki, Akoibagi Pibam, Manghan Bada Sound Mateng, Pango Oina Sutokle. Loinana, Atingma Lairabasu, Mioi Kayana, Laikol Asida, Mayaka Batinjak, Sapam Oina, Sizinabasu Yaudabanate, Asigumba Mato Asina, Laikol Asibu, Hena Masak Tian Badanatana, Mapandaki Lakpa, Lamkoiba Singi Mamanga, Kainingai Oiri. Yang Chen Binaba Masing Walabasu, Haujik, Umba Nuratel Laikol Asi, Ngasidi, Mapalamgi, Amasung, Lamdam Asigi Lamkoiba Singna, No Makangdana, Laktuna, Potana from Oinari, Asigum Laba, Kodong Sabatanza, Asi Lauduna, Manipur Langaki, Amasung, Wairang Municipal Council Gi, Income Hankat Naba, Atubu Matamda, Laikol Si, Hena Masak Tokna, Sangat Pagi Matotari, Adubu, Langaki Laikol Asi, Ngasidi, Sangat Chagat Pagi Tabaksu, Punamak Lake Kibana, Mapam Asida, Lamkoiba Hena Lakpa, Hantarak Nabagi Masako Helle. Amaromda, Central Lambi kilometer ama Makhairum, Sangduna Lairiba, Umba Nuratel Laikol, Asi Yauriba, Lambi Asi, Asuki Matik Kai Hena Pibam Sokle, Langaki Amasung, Wairang Municipal Council Gi, Income Laknaba Lambi Oiriba, Laikol Asi Tariba, Lambi Asi, Kolas Tabi Davana Maram Oiraga, Laikom Lairang Tokpada Natana, Upul Hauguna, Miam Nasa Tokja Sintobada, Kai Hena Kudung Chadaba, Mayuknari. Oiriba Pibam Asi, Manipur Langak Amasung, Mari Lainaba Departmenta, Yangshin Binaba, Laikol Asida, Yangba Lakliba, Mioi Kiana, Impact News the Pongdorogli. An boy na lakpane khoi je zum nga kotha ge da ngang jing ji ju nga zum jiren pak su lai ni na ko lambi je da sengna nungai bidi khar wale kendra gi khoi gi main road haidar si thojal lak pasi ta sengna kanum ta lai treba khoi gi koilas am da tha dan ni na thau khot pa de nungai te gi omba garden ji da hantak china aham balak chabane yam nungai masim pham ji yam su phajaye omba garden si yorom dai da lambi main road si masi koila Thadabana Maram Modina Masilam Tatok Chin Lambi the Kranwaite, at Omba Garden Lom the Sangsila Eva Kano Zijo, Koila Sakarda, Koina Shimasim Thanks Patana Chamani. Maram Masina, State Asi Lal Oiriba, Umba Nuratel Laikol Asi, Batango Sundaba Monda, Sangatuna, Lamkoiba Hena Laknaba, Honabagi Matotari, Karigumba Miang Chang Hodrabadi, Langakna Salariba, Laikol Asi, Mioi Karagi, Sana Yunai Pam Pauba, Oiroklo, Hainingai Late. Foreign tourist kaya yauna khoi tourist kaya ampham sigi phajaba yengba lagle adubu laibak thibi chahi amorom asi animated suspension na maram oire haraga khoi council asi mathau tawgidaba asina mafam asi sangat sagat bada asuki matik apan boiri mafam asi dagi sendra dagi na mafam asi yongna ba lagle lambi asi matam china da lambi oibagi maram na khoi yengba laib visitor sing thamoi da pen daba aduga mafam asi nungai taba poi plastic ki polam sing asi hom khoi chakhai ba asina tourist center asigi phajadaba ma oheli laiba tourist sing jina mapung phana khoi gyan tana khoi mafam asi yengba lakpiu aduduga lairiba manipur lengana su asigumba tourist center asi miyeng hena samiduna international ki thak to mafum phana chalaina ba thau pakhat piu habsi paudum jari Mahatma Gandhi National Rural Employment Guarantee Act MGNRE GA gi makada Rural Development and Panchayati Raj Department na Job Card Holder singi masagi account Electronic Fund Management System gi kuthang da chap chana senfam yaholi
मरी लेनबा प्रधान जिला परिषद अमदी इलेक्टेड मेंबर सिंगना अरानबा तौरे हाइबगी वाफम लेरगदी जॉब कार्ड होल्डर सिंगना डिपार्टमेंट की मरी लेनबा अथॉरिटी दा वाकत पियु चप चाना एक्शन लौजगे हाइना RDNPR मिनिस्टर थोंगाम विश्वजितना फोंदोरकली मीडिया रिपोर्ट खरदा MGNREGA स्कीम की मखादा जॉब कार्ड होल्डर खरना थबक सुबगी खुचुमन पीद्रे हाइबा वाफम लाखिबा दुगा मरी लेनना बाबूपरादा लेबा क्वार्टर दा पाउमी सिंगा उनबा अमदा मिनिस्टर थोंगाम विश्वजित नहाय RDNPR की मखादा MGNREGA स्कीम की ओइबा सोशल ऑडिट अमा चथबा हौरे स्कीम असिगी मखादा तोंगान तोंगानबा मफमदा तौरिबा थबकसिंग चेक्सिन्ना येंशिली सोशल ऑडिट असी सेमदोक सेमजिन याबा नते अचुम अरान अदुमक थोलकनी नाकलमरोमदा जॉब कार्ड होल्डर सिंगी माइकैदगी थबक सुबगी खुत्सुमन पिबिद्रे हाइबना चिंगबा फॉर्मल कंप्लेन अमता लाकपा लेत्रे पेंदबा नुंगाइतबा लेरबदी मरी लेनबा डिपार्टमेंट अमदी महाक मसादा कंप्लेन तौबियु हाइरी मसिदा अतोपा मियोय अमना पैसा लौथोखरे हाइबा वाफम अमा लाखलिबासी जॉब कार्ड होल्डर सिंगी माइकैदगी ओइनसु असोइबा खरदी लेरे चेक्सिनबा दरकार लेरे हाइनसु मिनिस्टरना मखा तारकली लेरिबा प्रधान सिंह जिला परिषद नत्रगे एनी बॉडीना ngasi भावते अखोइन जथजरिबा पोसिदा हेक पैसा लाखपगा अखोइ ngasi भावता अखोइन काइदना अखोइ नोमिनी हुमनी की मनुंगदा अखोइगी RD डिपार्टमेंट ना ngasi भावता अखोइन एनी अपन बलैगिदे कनागुम मियोय खरना लाना अखोइगी उहनबो होनबसे मसी टोपियु मसी डायरेक्टली दिल तौबिरिबा अखोइगी स्टेट लेवल दगी डिस्ट्रिक्ट लेवल चलगा डिस्ट्रिक्ट लेवल दगी वीडियो की लेवल चल ब्लॉक लेवल चल लगांदा अखोइन डायरेक्टली दिल तौबिरिबा अखोइ प्रधान सिंह मेंबर सिंह अदुगा लोन जिला परिषद सिंह दा अपील तौजरी मदुदी सिगुम्बा पोची ngasi थोललिबा पोचे मिनिस्टर द नते हाइरिबा प्रधान सिंह जिला परिषद सिंह मेंबर सिंह दा हाइरपनि हाइबसे इसा इसाना मदु मिट माइ पांगबियु कनागुमना चुम्बा तौरंगनी चुम्बा दुम लेरंगनी चुमदबा सिंह दो करिगुम्बा अखोइना सोशल ऑडिट तौरिंगैस द फंगबा मतम दा मदु अखोइ लेमना थारो ngasi paugi mifam aduda saruk yakiba MLA Soibam Subhash Chandra na haikibada MGNREGA scheme gi makhada job card holder amadi elected member singa chayet naba ama thoglakliba asi maru oina scheme adugi mari leinana center dagi thadarakpa senfam hauzik leiriba lengakna mapung phana thadaraktabana oibani masigi matangda lengak asigi luchingbada mahaki maikaidagi wafam kaya mamangda thamkiba leikre adubu ngasi fauba thabakta pangthoktana leiri MGNREGA scheme asi demand based workni thabak leiragadi scheme asigi makhada fungi awat pa leiroi lengak asina wafam asi ningthina khangba changi loinana matam chana UC utlaga scheme asigi makhada fund laushi loinana job card holder singda numit chama mapung phana thabak suhanna bahotna si haina MLA asina appeal tawrakli government pairiba isaju yaujari Iran je anu ikoi Iran punamak se ikoi center gi BJP gi lusing lusing da anu ikoi MLA mayam jatana government sigi asoi mayam jing je machi thamjarurabani aduna soina paisa thadorani anu anu ski mayam ju lakna bi maram leire 17 crore ma laga 170 pe thado ki ba mayam punamak se around treasury da finance ikoi 100 crore gi maya da leiri se machi thuna thado gadi handaki 2019 20 jida 17-18 days I shoe ngambuni gan because gari da I government paibiriba isamak chu government MLA ujari yaki wa kharga tabira si minister na RD minister na pradhan member joka order jing je hoi lau harau gi ko thagana ga dawne du koi wa je tabi da bar kaino adwai da ni swai da a Delhi da mayam kulli je Violence in healthcare haibathim da Doctors Day 2019 gi thaura Manipur da su ngasi pangthokre West Bengal Chief Minister Oirambatanatana Lebak Asigi Afauba Physician Amasu Oiriba Dr. Vidhan Chandra Roina Dr. Singhi Damakta Bahakna Lauramba Thaudang Singbu Ikai Khumnabu Oina Dr. VC Roigi Pokpa Amadi Laikidabagi Numid July Gitang Ama Asibu Lebak Asida Doctors Day Haina Palan Tauduna Lakli ngasi Manipur gi oinasu Indian Medical Association Manipur State Branch na sinduna lamfel patalaiba IMA gi hall da pangthokiba thoram aduda IMA Manipur State Branch ki President Dr. Shyam Kumar Laishram na hai Dr. Singh da toina chathaba violence asigi mayokta violence in healthcare haiba theme asi chahi asigi oina Doctors Day ki thoram asi pangthokpani Dr. Singh su miyoi ama oibana pumnamak phahanba ngamba nate maram asina phatta nungda thoklaga miyamna Dr. Singh da hektamak tainabasi phatte haiki thoram aduda IMA Manipur State Branch ki maikaidagi senior Dr. Singh da achamba khudol su tamki
ain khutta paibidana hetta mof hetta tauba sumba singse thingaga kanana lali kanana chumi sori se karigino haina thodoga maral da marangli matungina dandi piragadi khoi se chakhotpa ज्ञान ताब लोक अखोई खुनाय मा हाइबदुसु वइनि अखोई चाखोपम चकनी नत्रगदि अनाबगा डॉक्टर गा थाजनदबसिदा सुम चटखरगदि मंगोंद सोक्तै सरो आई असि अनाबसि कलंबे या हिंबे या सिबे या आइना मसिमदि होनरदि कनबे या सिबजु या अतु करिमबा सिरगदि आइगोंद वादो सरो खरे हेन मफम लैबा अमदा हायरगा थाग्रसिराना माने कनबे याबा नत्र सिबे याबा अनि मरक्ते लैबदु सिबरोमदा नक्सनगिबगी फिबम लैको अदुना सुगमसिंगसि थिंगनबा डॉक्टर गा अनाबसिंग मरक्सिदा डिजिटल की खुथांगदा गवर्नमेंट की सर्विसिंग मियामदा यहोनबगी पांदमदा प्राइम मिनिस्टर नरेंद्र मोदी की डिजिटल इंडिया कैंपेन हौदोखिबा चाही मरी मपुंग फारकपगी कुमोन थौरम पांगथोखरे थौरम असी डिपार्टमेंट ऑफ इंफॉर्मेशन टेक्नोलॉजी गवर्नमेंट ऑफ मणिपुर नेशनल इंफॉर्मेटिक्स सेंटर मणिपुर सॉफ्टवेयर टेक्नोलॉजी पार्क ऑफ इंडिया इम्फाल नेशनल इंस्टीट्यूट ऑफ इलेक्ट्रॉनिक्स एंड इंफॉर्मेशन टेक्नोलॉजी नेलिट इम्फाल अमसुंग कॉमन सर्विस सेंटर मणिपुर पुनः खुत्समनदुना अकामपात लैबा नेलिट की सेमिनार हॉल दा पांगथोखिबनी ngasi thauram adugi athoiba mithunglen oikiba IT commissioner Sumant Singh na technology gi mateng na miyam da khudong chaba kaya pinaba campaign asi haudoklabasu miyam na masigi kanabasing mapung phana launadri public domain da semlakpa application sing tamnarudrabasu miyam na pamna sijinari nakalamorom da lengak na puthokpa app sing sijinabagi changdi aduki matik namely कैंपेन असिना पीरिबा कानबसिंग मियामना कुपना खांगदोक्तुना लेंगाकना पीरिबा खुदोंग चाबसिंग मपुंग फाना लौमिनसी हाइना फोंगथोखी when we design anything, how much we care for people's convenience and ease. For example, why Amazon is so easy to handle? Why all the apps are so easy to handle? Because Amazon, for example, has this motto of serving like slave to customers, making their life easy every day. They keep thinking, innovating. We as builder or whatever government agencies, when we come with a service or a product or a app for people, if it is useful, if it is user-friendly, people use it, and people use it massively. So the point is not training people. Point is not training people. People are very smart. People they don't need any training. People just need something useful in public domain, and people use it. Nakalmaromda District Administration Thobalna NIC Thobal Amadi DIT Government of Manipur ga punna khutsamnaduna Digital India Anniversary 2019 DC Complex Thobal gi Counting Hall da pangthokre haina chirol amada khanghalakli State Bank of India na chahi humari mapung pharak pagaloinana State Bank Day celebration gi thauram ngasi MG Avenue da leiba Imphal branch da pangthokre thauram aduga mari lenana SBI Imphal branch ki staff amadi bank asigi senior citizen amadi pensioner customer singa interaction meeting ama branch asigi office da pangthoki khana nainabagi mifam aduda SBI Imphal branch ki assistant general manager Girinda Sharma Chief Manager N. Nimai, Manipur State Pensioners Union ki President Aish Nimai, General Secretary L. Tombi Yauna, Miyoi Kyana Sarukyaki, Mifamaduga Mari Ledana SBI Imphal Branch ki AGM Girinda Sharma Haikibada, State Bank of India asi British na Laibak asida, Lengak Tauringai Matamdagi Hauna, Imperial Bank of India Hauduna, Miyam da Banking ki Khudong Chaba Piduna Lakli, Laibak asina ning tamba phanglaba matungda India gi parliament na ek ama kumja inglising amaga chamapal yankhai mangagi July gi tang amada pass tawduna State Bank of India haina ming thonduna makhata na miyam gi seba tawduna lakli nakalamaromda bank asiga matam kuina loina raklaba senior citizen amadi pensioner singbu bank asina yamna luna lawjai yamna maru oiba customer sing asigi suggestion bank asina matam pumbada lawgani haina AGM asina makhata ki khana nainabagi saru koina Manipur State Pensioners Union ki maikai dagi su bank asi mapung phana suggestion kaya su pi ki haiki In Imphal today at this Imphal branch we have invited the pensioners, members of the pensioners State Pensioners Union, and we have organized this interaction meeting. We have thanked
for their patronage, their trust with us, and having this interaction meeting to receive their feedback, their experience with us, so that we can improve upon our day-to-day banking transaction, and we can strengthen the relationship, the trust in coming days. Advanced Specialty Hospital and Research Institute की तरुक सुबह फाउंडेशन देगा मरी लेना ngasi Palace Compound लेबा hospital asida blood donation camp ama pangthokre. Blood donation camp aduda hospital asigi staff sing yauna Life Saver Manipur amadi Red Cross Society की member singna EP की camp aduda EP की ba hospital asigi managing director Ibomcha Thokchomna phongdorakpada India pumbada ngasigi numit asi National Doctors Day palan taunari numit asida hospital asigi foundation day su tabana thauram animak punsilaga National Doctors Day su palan tauba oina blood donation ki camp asi pangthokpani haina phongdoraki Doctor Bisiroye na magi mapuk mon wena ningjang dona mayamna petri pumba Doctors Day na pangthoknari aduna akhoi hospital gi so foundation day ma hogi bu numit taruk suba sahi oiba asi je aduna akhoi na sahi khodengi hoino anaba singi dam ta khallaga khoi staff sing ade amkhoi gi kari haini khangna ba chana mayam sina blood donation kem pangthok jaba adagi atopa mana akhoi na hospital la lakpa anaba sing chi free OPD akhoi na free da layang jaba adu akhoi mayam sigi akhoi gi refreshment khra akhoi staff mayam sigi sahi gi moi gi tawiman khangboina akhoi na Sinja langjaba masina marueba akhoi ngasigi Doctors Day ki celebration sigi ma phidam se Health Minister L. Jayantkumar ngasi Imphal East ki Thambal Khongda Health and Wellness Center ama sangaduna miyamda sinakre National Health Mission Manipur na sinduna pangthokiba thauram aduga mari lenana Health Minister L. Jayantkumar na hai ngasi haudokliba center asi National Health Mission Manipur na inglisingani kun fawbagi manungda punna center chamaga kun hangadabagi manungda humpuga taret suba center oina hangbani haiki loinana ana layengi lamda leiriba Dr. Singh amadi miyamgi marakta matam pumnamakta afaba mari lehenba ama changi ngasi hangdokliba center asisu akoibada leiriba miyamna thajaba thamduna anaba ama yaurakpada mafam asida chatuna layengbiu center asigi staff singnasu nongma phadok akoibada leiriba miyamgi yumda fawba changduna afaba mari ama semgatpiu haina mahakna makhata ki Tenagado Makil Jagasi Kaino Habitagade. Now I give primary health sub center Haramadri, Masi Shuda, Anganka Kapak no Oram, Hojiti, Madugumi and Plub Shubi among the health and wellness centers, Ahan Bagi, Madu Poto Orim, and the Prajana Tajadragadi, Kanatala Oiko, the Prajat Hajan Bamchang. The Prajas in the zoo, it is my request, my humble request from the side of the health department, from the side of the government that yes, please do cooperate. At the people's participation, people's cooperation masi yaw dragadi kadigumba panam phabam khilpot ora gauda successful oibangamde Nambolda laiba El Sanoi College ta nauna saba swimming pool ama sangakre swimming pool adu college adu gi principal oiriba Dr. Ice Sorojini na sangaduna miyam da kutsinaki swimming pool adu da Nambol Maikairom gi chahi nauriba angang sing iroiba takpi tambiduna state amadi national gi thakta swimmer sing puthokna bohotna gani hairi angang sing adubu Iroi Lamjelda National gi thakta gold medal laurakraba miyoi ani amasung national player anina coach oina takpi tambiga dauri Thobal Ningomamda laiba MSOK Enterprise na puthokpa Iraima package drinking water asi makhataba order ama thoktriba fawba athingba thamle haina health director gi director Rajona lauthokre wafam asi lamfielda laiba health directorate asigi office ta ngasi pangthokiba paumi singa unaba amada lauthokibani paugi mipamaduda sarugya kiba Imphal East ki food safety administrator T. Brozendro na haikibada Manipur gi tongan ba mafamdagi lakpa miyam gi wakat amana maram oiraga haukiba June gi tangkun ga mapanda Thobal Ningombamda laiba Iraima package drinking water gi safamda chatuna yengshinki loinana mafam aduda lairamba bottle da yauraba ishing adu FSSAI na piba guidelines sing ngaktabagi mathakta amotpa yauramki maram asina Ishing ki sample ki damak thakre loinana makha taba order ama thoktriba fawba ising asi yonba thingle haiki
Kunsuba is Birendra Singh Memorial Super Division League Amadi El Sangita Memorial First Division League Thasigi Tang Tarahumdoi Amadi Taramari Dagi Pangthokpa Hauragani Hairi. Imphal West District Football Association ki meeting makhada pangthokadaba Football League ani asida saruk yagadaba team singna thasigi tang tara faubada CRC gi register Tahodrabadi Makhatana Football League Sing Asida Saruk Yabagi Ayaba Pira Roy Haina Association Asigi General Secretary na Thadorakpa Chirol Amana Kangalakli. Manipur University Alumni Association Sinduna Mid the Star Alumni gi Thauram ngasi Manipur University Court Hall da pangthokre Thauram aduda alumni asigi star oina saruk yakiba CAU gi VC Professor M Premjitna Strategy for Doubling Farmers' Income in the Northeastern Region Technology Option Haiba Hiram Asida Presentation Peak Hiloinana Manipur University gi UGC BSR Faculty Fellow Professor W Bishwanatna Fishes of the Mountain Torrents of the Eastern Himalaya Haiba Hiram Asida Presentation Piki Amasung Cincinnati Children's Hospital Medical Center Ohio gi Associate Professor Dr. A. Ruhikanta Maitaina Biochemical Analysis of Fanconi Anemia Protein Complexes Haiba Hiram Asida Presentation Piki. Arabada bulletin asi headlines samana myam da thamjari. Laumi singna thengnari ba ising leitabagi awaba kok naba lengak na hotnaragani haina Chief Minister Nongthobam Biren na phongdokre. Manipur da sungasi Mudrarak Shuba Ban Mahotsab pangthokre Imphal dagi Churachandpur Singhat amadi Behang chatpagi lambi asi Southeast Asia chatnabagi ani shuba route oina semlagani haina Chief Minister Nongthobam Biren na hairi. Delhi da kuina camp tawduna lairuba Minister MLA Singh Imphal thoknarakre afaba lengak leihannabagi dama khanaba chatlubani khatnaba chatluba natte haina Minister Biswajit na phongdorakli. Miyamgi awaba thaushadana famunaduna lairiba Manipur lengak asi muthatnaba center gi attention draw tawragani haina CPI gi National Executive Member Dr. Moirangthem Narana phongdorakli. Amasung laibak shinba tungna pangthoknabagum ngasi Manipur dasu Violence in Healthcare haiba themda Doctors Day gi thauram pangthokre.